मैम बुखरमजरी ngase मैम के दमक्ति यamna nungaiba paw puduna lakchari kari karamba pawno habada akhoi wari loidri hariba film si october gi tang 12 da premiere show kapchakre habidi ngarang chi kapchakre aduda akhoi gi chilinau adudagi di mai ben sing yengba phangbi hogdabudu gi damakta khanjare haraga khoina lakliba tang 19 sida special show oina kapcharagani wari loidri hariba film asi aduga magi kap kadabgi matamna pung manga chapchana akhoi kapchagani akhoi gi ima event adagi ichilinau sing yengbi hodaba sing gi damakta akhoi sinjariba wari loidri hariba special show ma kapchagadori bisida ticket kakpining balai bataraga su online da ticket adum kakpi be aragani number adudi ai screen da su dum thong anjaram ge mathakta sidagi adum phone tawbiraga kakpi be yarani haba tare ko ado mayam sungdo suidana lakadori ba october gi tang 19 sida wari loidri hariba film asigi special show kapcha basi mayam punna lakpiduna show asi bu mapung phan bi haidana akhoi gi mar movies ki site gi thamjari mayam bu thagachari khurumjari